Akasbani Imphal Wahengbam Rajesh na pau pajari ahanbada maruba pau Security Force na Imphal West Diladagi yamlaba kujukulai sing fare Churachandpurdagi kani lalonba mioi ahum fare Sardar Vallabhbhai Patel gi samyangkai suba mapok numipu Rashtriya Ekta Divas haina pangthoknaba sem saba loire amasung Election Commission na National Voter Helpline amasung Raija Kuntrataruk amasung Jila Thaki Helpline sing activate taure Security Force na Raija sigi tongan mafam singda thi humbagi thabak leptana chathari Imphal West dilagi Pasoi Police Station gi manung chanba ngairangbam maning local dagi Security Force na ngarang yamlaba kujukulai sing phagatki Manipur Police na thokpa cherolaman hai mafam adudagi magazine yawba semdoklaba 303 rifle ama local made single barrel nongwai ani magazine yawba pistol ama detonator yawdaba hand grenade ani tokning kayamarum handset ahum bulletproof jacket bulletproof plate helmet amadi atei polam sing phagatki akaknaba pawgi matungina mayamdagi namduna sel khaiba sing amadi hingsagi thodok singja chenaba mioi sing phabagi thabaksu leptana chathari ngarang Imphal West dilagi Langol Game Village Zone 1 dagi RPF PLA gi nupi kadar ama phaki thijinbada mahak Jiribam jila dagi nupi sing loop asdi yahonaba honabada chenaba mioi ni hairi haukiba Lebapopa numita Manipur Police na Imphal East ki Wangkai Andro Parking dagi KCP City mitegi hakchin ba mioi ama phaki numit asimaktada Churachandpur jila gi Behang Police Station gi manung chanba taret suba Assam Rifles ki check post gi Security Force na kani lalon ba mioi ahum phaki makhoi digi kani kilogram 13 polam sing asi puthok posin tawbada sizinaba chaka ani panba gari ani amasung mobile phone phagatki Manipur Police na Raija sida motor vehicle gi niyom ngakna gari thawba sing phabagi thabaksu leptana chathari ngarang punna gari kuntaruk chalan kakpaga lonena lupa lising yangkhai mapan chawnga fine oina khongatki National Highway 37 Imphal Jiribam lambida nomada tangai phadan changma polam sing puba gari humpu manga asoyangam yaudana pusilakre hari Central Silk Board Regional Sericultural Research Station Imphal na sinduna nomagi oba Sericulture Krisi Mela kam exhibition ama ngasi pangthokani Imphal East ki Mantri Pukide leba Central Silk Board Regional Sericultural Research Station da pangthokadaba thoram masida Mugagi khangatlaba potok sing utkani thawai yawa mioi singna mela asida laktuna ngasi ayu pung 10 dagi pung 3 phawba polam sing asi leiba yagani hari Hogdopagi thoramda MLA Thangjam Arun Kumar Singh Sericulture Vibhag ki Director Robertson Asemna singba saruk yagani Tharom asigi saruk amo oina khana nainabagi mifamda mugagi til yokpa amasung laina tina amadi til kangdagi karamna ngakthokadagi haibagi matangda khana nainabagi thoromsu pangthokani hairi Leibak sinba tungbada hayang Bharat ki yot ki mi haraga khangnaba Sardar Vallabhbhai Patel gi samyangkai suba mapok nubipu Rashtriya Ekta Divas haina pangthoknaba sem sare mafam kyada Sardar at 150 gi makhada thoram kya marumsu pangthokli Gujarat ki Ekta Nagar da pangthokkodriba mapung oiba thoram asigi damak full dress rehearsal ngarang pangthokre mafam asida pangthokkodriba National Unity Day pere kamari lenena National Security Guard ki officer Major General Sandeep Singh na hai mamang da pangthokkiba thoram singa ki asiga chawna khenaba ama leragani mamangai digi march past contingent amasung kujukulai sing utpakhak pangthoknami adubu kumsi sahi asidadi leibak asigi military singna tawba ngambagi shakti sing kujukulai sing anti terror amasung anti hijack ki tactics amasung drill treblo gi kutangda utkani mahakna hai पहले हम अपना मार्चिंग कॉन्टिंजेंट इक्विपमेंट्स का मार्च पास्ट कराते थे इस बार टैबलो के जरिए मिलिट्री कैपेबिलिटी अपनी इक्विपमेंट और अपनी टैक्टिकल ड्रिल्स होती हैं एंटी टेरर और एंटी हाईजैकिंग ड्रिल्स होती हैं उसको हम टैबलो के ऊपर दर्शा रहे हैं जिससे कि सभी लोग देख सकें कि एनएसजी इस देश की प्राथमिक काउंटर टेरर और काउंटर हाईजैक फोर्स है उसकी काबिलियत उसकी इक्विपमेंट और उसकी तैयारी किस प्रकार से है हम शुरुआत हमारी 84 में हुई उस समय हमारे 51 और 52 2 स्पेशल एक्शन ग्रुप थे और 3 स्पेशल रेंजर ग्रुप्स थे मुंबई के बाद हमारे 5 हब खुल गए हैं कि हमारा अगला हब अयोध्या में भी स्थापित किया जाएगा उसकी कार्रवाई ऑलरेडी शुरू कर दी गई इसके अलावा जम्मू में और जो LWE एनवायरनमेंट है महाराष्ट्र तेलंगाना आंध्रा की उसमें भी हमारी फोर्सेस तैनात हैं ऑपरेशंस के
Pradhan Mantri Narendra Modi ngasi numini gi khongsata Gujarat chakani khongsat asigi manung channa Kevadia da laiba ekta nagada lupa koti lising ama nipu hembagi tongan ba chakot thorangi project sing kharagina sangagani kharagana urep uyung tamgani Pradhan Mantri na sangaga driba chakot thorang sing gi project aduda Ras Pipla da laiba Birsa Munda Tribal University Bhaman Briksha Batika e-bus charging depot amasung electric bus kunmanga miyam da sinagani Shri Modi na Bharat ki Royal Kingdom Museum Sports Complex yauna tongan ba project kya Statue of Unity ki mayada urep uyung tamgani tabiri ba pawasi Akashbani Imphal degini Election Commission na National Voter Helpline amasung Raija Kuntraturuk amasung Jila Thaki Helpline sing activate tawre. Thaurang asina leibak asigi nagarik sing na hangningba wang sing amadi makoy na thengnariba kudong chadaba sing adu kohonba ngamlagani. National Contract Center asina Raija amasung Union Territory singi Central Helpline oina mathok tawgani. Masi ayuk pung nipan dagi numidang pung nipan pauba toll free number 1800111950 da call torpa yagani. Election Commission na Raija amasung Union Territory amadi Jila singda makoy gi oiba State Contact Center amasung District Contact Center hangdoktuna miyangi wakat sing matam chana pakum pinaba honagadabani hari ba center sing asi office hour matamda sahi chupa thabak tawgani Election Commission na CEO, DEO, ERO singda hariba thabak thoram sing asi numit kudingi yengsinduna lagliba wakat adugi pakum pung nipunipangi manungda pinaba honagadabani hari Kendra Sarkar na Model Youth Gram Sabha ngasi hogdoklagani Nai Delhi da pangthokadaba thoram asi Panchayati Raj Mantraloy, Shiksha Mantraloy amasung Tribal Affairs Mantraloy na punna sinbani. Thoramduda Model Youth Gram Sabha gi training module amasung portal hangdokani Panchayati Raj Mantraloy na thokpa cherol amadhai thorang asina jan bhagidari hena mapangal kangkhat anduna local governance da mairoi simbu saruk yanbagi khudong chaba piduna Gram Sabha gi mapangal kangkhat andabani. Ngasi phongba paukse singi maroi pausing gi damak haujik Waikhom Chitradhani laire Chitradhani Thagachari Rajesh Muibagi Senapati Khongchut ki pau Manipur merger gi matang na pangthokiba convention gi pau amadi sarkar gi karmachari singi black wage ki khongjang gi pau na ngasi phongba pauchu singi maroiba pausing oiri Senapati da Nagali sing kaya na muibabu taramna okhreba pau pokna famgi ahan ba headline tawre Naga gi national flag amasung constitution non negotiable ni haiba muibagi wafam su sub headline oina phongli Sanga Express Manipuri edition da lishing ani mapalgi lamfel encounter da chenaba personal sing court ta laknaba khangan khre haina ahan ba headline tawri Sayen ngayen da mutlam gadawraba Manipur Public Library hingat hanaba hotnaba da khurau thanglakle haiba pawasi sana leba ki ani shuba headline tawre Huyelan pauda IDP sing na relief camp ta kuina leisilakpana pokso gi isu thorok pa yawre haiba MCPCR gi wafam ahan ba headline tawri Kakching gi sekmai turel da hu haitha dunanga farabra asiba nga kaya tawkhalakpadagi miyam mi painare thaknaba ising piba lepkhre haiba pau naharol gi thodang gi ahan balamai da fongle tongan ba CSO singna lising ama chamapal marfu tara humdoi gi merger agreement gi convention ningsing duna thoram pangthokibagi pau Sanga Express English edition gi ahan balamai da fongle sarkar gi karmachari singna black badge thetuna khongjang jangsan bagi pau People's Chronicle gi ahan balamai da fongle Senapati da muiba okhibagi pau Manipur Mail gi ahan ba headline tawri Ganfew Mail da Kendra Sarkar amasung NSGN IM gi marakte yasinabagi warol lakpa matamda Nagalim gi history asi mami tahangadabani haiba muiba gi wafam ahan ba headline tawri TH muiba okhibagi pau amasung Nagagi wathok Kendra na athuba matamda waroisin puraknaba muiba na phongdokhiba wafamna Hills Hornbill Express Senapati gi maruiba pau oiri Tamenglong Times ta Amar Falcon Football Tournament loisin khibagi pau phongli Rajesh Thagachari Chitradhani aroibada maroiba pau Security Force na Imphal West Dila dagi yamlaba khujukulai sing fare Churachandpur dagina kani lalomba mioi ahum fare Sardar Vallabhbhai Patel gi chamayangkai suba mapok namipu Rashtriya Ekta Divas haina pangthoknaba sem saba loire amasung Election Commission na National Voter Helpline amasung Raija Kuntraturuk amasung Jila Thaki Helpline sing activate tawre pau loijare